Ngasisu Manipuri cartoon channel asina mayamgidama yamna nungairaba wari ama puduna lakjari. Wari asigi mamingna Thabak Suningdabi Mou. Sahardagi khara haithaba khongang ama leirami. Mafam adugi miyoi khuding stuba nomba yamna kalami. Mabuk chelsu yamna chaurami. Mibu phatana khanba hairamde. Mafam aduda wari kauba nupa ama leirami. Nongmagi numit amadi parina sahardagi nupi ama puraklami. Parina sahardagi nupi ama pure etabada. Khongang adugi miyoi singa yamna haraunarami. Astamna pari amadi magi nupi sa enbi makhoi ani luhonglami. Nongma parigi mamana sa enbi bo kauraklami. Hai, ibima, sa enbi, noi bu tabaro. Ima, kay haige, ay imong dalaye. Hai, mapandam ta thola une. Ima, kay haige. Nati, ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯂꯣꯏꯔꯕꯣ? ꯏꯃꯥꯁꯦ ꯅꯨꯡꯁꯥꯁꯤꯗ ꯏꯪꯈꯣꯜ ꯁꯨꯔꯕꯅꯤ. ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯕꯅ. ꯅꯪ ꯏꯁꯤꯡ ꯊꯛꯅꯕ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ. ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯏꯁꯤꯡꯗꯣ ꯈꯖꯤꯛꯇ ꯍꯥꯟꯅ ꯊꯛꯑꯒꯅꯦ. ꯏꯃꯥꯁꯦ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯏꯪꯊꯍꯟꯒꯦ. ꯏꯃꯥ, ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯒꯤ. ꯑꯩꯁꯨ ꯏꯔꯨꯖꯗ꯭ꯔꯤ. ꯅꯆꯥꯅꯨꯄꯥꯗ ꯊꯣꯡꯉꯣ ꯍꯥꯏꯔꯝꯕꯅꯤ. Thonglera thongdrira haibadi khangde. Ima, isingdo ai kanba yagadra adum kala orai ma. Nangdi ngasaidagi kaidori. Sumangda laigi duk thalamdabadada laima sauningkhre. Laigi duksu thade. Karino bahanangna toribase. Adubo maungna chakadaba lamsat la haibanida. Hey, nangdongna tawba laikai mukana yauge yumuni he. Ima, aiso hakchangse ingamdabasida tawbani. Ai bulagi thabak sungtawdabadi natedana. Nachanupada isingdo pura halage. Namaudi irujadribanina yararoi. Asi hairamlaga sa enbi imungda changkhirami. Laima matomda nganglaga lehewi. Aidi haisini. Aidi porok ek jaiba. Laima igi laibaksibu asuk thibra haibanida. Ichanupa makhak yauzabasibu. Nati, mahana nupi thiraga nungaigani khaluba. Laima aidi sarvana sareba. Saga lamba asaga ne pukjai. Sahar nupi nena ama he puraktana. Suningdabi, irujaningdabi. Sahargi nupi singsibu aigi imaugi astumna tawrangadra. Khangdre, tawrangani habadi thazade. Aigi mau asibu laima igi laibakse karino usuk thibro. Ima, kaino natomta murum salaga leram lisina. Ima ising thakki haibado se chak su loidore. Chak chanaba ima isa sengtokpiro. Ibungo, ima ising ga thakningdre. Kaino manadi ima ising thakki haibani hairangisidi. Ho ado hojikdine thakningdre haiba. Ichadi nupi thirabanina karino cha ising thongba thakpa kasina onthokna hairiba. Thabak kasina onthokna phariba. Nangna loina hotnara malene. Ima adoi nateda. Mado masangamde haye ima. Aduda iru sulujada bududa aina dum thombiraba. Ima karisu kaide kaino. Angamba mateng pangnabasibo. Ima sidi usanananuda. Chume mateng pangnagadabani. Adubu imagi pariya. Ima sumo oiraklibani. Aikhoisu naraklibani. Adubune ngamda. Inem ikugi sebadi leptanaba tawrakini. Nongmatasune irujadana chak thongde. Imagi pariya nang gyan tawne. Ima yarese. Karino adum ngangale. Nasado sengdokluro. Ai chak thiramlage. Ko. Ai change ko. Ai gi isase. Onthok bahaiduni ko. Asomna matam khara haukhirami. Sana henbi mahakti thabak tawba yamna talami. Imunggi thabak inkhang amata tawramde. Nongma laima sana henbida thabak tawnaba hairami.
Imau Ibema, Sanahinbi. Ima wa amata haiginihi. Ima, kay haige. Kay haigadabano. Ima se. Inkol surabagi. Ware. Nang jakto. Thonglagero. Ima na hauji amu. Iru mai thazaraga chakhum jangnabadi. Chak chabadi thengnani. Ima, namang wasi iru jahaudre. Ningtham khara chandana. Ima na dum thabak loiraga thongbiro. Thengna basu thengna ima. Hai, ibe manang sibo kadam nganagadage. Ha. Ima ibe ma. Ngasidi inemwa khara haigedo. Nang mana tawko. Ima, kariwa oirabano. Ai hauji iruga luzaraga chak thongbadi. Ima, namau dingam jarego. Nangse, yungi mau ama haibado. Oirabanine. Mau oirabadi tanba yade. Ayok ngana hauraga imungi thabak losangani. Ayokta iruja thoklaga ayokki korobu khurumjagani. Madu loiraga chak ising thonglaga mawa mapurebabu pijaraga thabak chahangani. Madu tawgadabanine. Imo ibema nangbo. Ima, aisu tawdabadi natedana. Isase ngamdabaduda tawdribani. Ima su pangsong sombasu nati. Namauna masangamdrabadi. Ima su adum tabiba yaina. Ima su inkol suribani to haiduna adum tawraga leire. Hai, inkol ase sodrabadi karaidagi hinjang napi leiraga chagani. Hinjang asina asuki matik phazaribase. Aikhoigini he. Hinjang leibro ha. Masti kaigino inkol ase koibigi. Kari mongnone. Nangbu imungi thabak amata tawningdabasibo. Nangse mongnini bema mau. Ho aisune khange. Aise mongni haiba. Ai leisabini di haigide. Ngamda tawrini. Ngamda tawri basida. Kadum pangang dangangni ba. Asam hairamlaga sanahanbi makhoigi kada changkhirami. Sanahanbi imung amagi mau oirabasu. Mahak thabak yamna suninglamde. Yamna talami. Manemna haribado karino khanthadana. Machin khumlaga changkhi. Mapanda manem laimana solhawi. Kaino aigi imungsina tawribasibo. Laikai laima nangdi namau sahardagi namau masak phajabi ama laklabanina. Namau gi sebada nangdi nungaina leirani. Haigiba. Ngastina laima igi laibakse uthokpagi laibak haiduni dako. Nate aibu hojikta laisabi mu phaduribrane. Asumna matang khara haukhirami. Nongma laikai ki uso oma katlami. Sanahanbisu manemna usokki pochai sembado chatminarami. Hinjang sempham yorakladuna mau mayam wari sanadana hinjang senglami. Mau amana sanahanbida harai. Haima sanahanbi karino yongsak khelo ngasaidagi phamaga adum lariduba. Iche aidi yongsak yumdasu khelakte aduna haida tawbani. Sanahanbi karino ne haite haisibo kari mauno ne. Nangbu noi imungda chak thongbada yongsak kanomata chadabro. Nate nangbu yumpanbadi phanama kuire. Aidi yongsak khelakti yenomata aduna haite haizabani. Atopa thabak tawbada kari kaiba lege. Ichina aina yumpanbagi wada hairaklisibо. Ibema nangi yumpanba pandaba adugi wanate. Sida hinjang atopa haise kaino. Atopa hinjang semningai kari leirige. Loina magi semba lore. Nangi yongsakse tare. Yongsakse khelakte haiduna hojik phawba. Ama phawba khelaktrubasibu kari maunoni ibema nangbo. Iche karino iche na aduk yamna saubirisibo. Aise sida lakningdana lakpanate. Inemna chalucho hairambagi lakpagi wani. Noi sigumbase iyumda nomata tawjarakte. Khecha hawro noi sigumbase. Ai kayane kaidawjade. Asi hairamlaga sanahanbi chatkirami. Leihoriba leikaigi mausingdo ngangna hawi nganbina haihawi. Is kari mauno asibo. Mayum pani di khanglaga jungchak hepa phawba haite haisibo. Nate
ꯃꯁꯤꯕꯨ ꯃꯌꯨꯝꯗ ꯃꯧ ꯑꯃꯒꯤ ꯊꯕꯛꯀ ꯇꯧꯔꯝꯒꯗ꯭ꯔꯣ? ꯏꯅꯦ ꯂꯩꯃꯗꯣ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯉꯥꯟꯕꯤ ꯏꯕꯦꯝꯃ, ꯍꯣꯅꯦ ꯅꯪꯅ ꯇꯥꯗ꯭ꯔꯤꯕꯒꯤ ꯃꯁꯤꯒꯤ ꯁꯅꯥꯍꯟꯕꯤꯁꯦ ꯃꯤꯡꯇ ꯈꯛꯇꯅꯤ ꯍꯦꯜꯂꯤꯁꯦ, ꯊꯕꯛꯇꯗꯤꯅꯦ ꯍꯦꯟꯄꯣꯟꯇꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯌꯦ, ꯏꯔꯨꯒ ꯂꯨꯖꯗꯅ ꯆꯥꯛ ꯆꯥꯔꯤꯕꯅꯤ, ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯖꯤꯜꯂꯒ ꯃꯋꯥꯗꯒ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕꯅꯤ꯫ ꯃꯣꯏꯒꯤ ꯏꯅꯦ ꯂꯩꯃꯗꯣ ꯌꯥꯝ ꯋꯥꯔꯕꯖꯥꯠꯅꯤ, ꯃꯃꯧꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯏꯅꯦ ꯂꯩꯃꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯏꯕꯦꯝꯃ, ꯀꯔꯤ ꯃꯧꯅꯦꯒꯦ? ꯑꯁꯤꯗꯤ ꯃꯣꯏꯒꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯔꯝꯒꯗ꯭ꯔꯣ? ꯇꯧꯔꯤꯁꯤꯕꯨ ꯑꯁ, ꯁꯤꯗꯒꯅꯦ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯂꯥꯛꯂꯤꯕꯅꯤ ꯀꯥꯏꯅꯒ ꯇꯧꯔꯝꯂꯤꯁꯤꯗꯤ, ꯑꯁ ꯏꯔꯨ ꯂꯨꯖꯔꯝꯃꯣꯏꯕꯨ ꯑꯗꯨꯗꯤ ꯑꯟꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦꯗ꯫ ꯌꯥꯝ ꯇꯟꯖꯩꯗ ꯑꯩ, ꯏꯁꯥꯁꯦ ꯇꯨꯀꯠꯆꯕ ꯑꯃꯕꯨ ꯐꯥꯎꯏ꯫ ꯅꯠꯇꯦ, ꯃꯥꯒ ꯊꯪꯅꯔꯨꯕꯒꯤꯅꯦ ꯃꯅꯝ ꯅꯝꯊꯤꯔꯕꯒ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯗꯨ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯃꯥꯕꯨ ꯇꯤꯟꯅꯔꯝꯗꯦ꯫ ꯃꯣꯏ ꯇꯥꯆꯣ, ꯑꯩꯅꯦ ꯅꯣꯏ ꯅꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯍꯛꯆꯥꯡꯁꯦ ꯉꯝꯗꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯃꯥꯁꯤꯅ ꯉꯟꯅ ꯍꯧꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯨ, ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧ, ꯃꯁꯤꯕꯨ ꯑꯩꯁꯦ ꯊꯕꯛ ꯇꯧꯕ ꯍꯩꯒꯟꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯈꯨꯝꯃꯨ ꯃꯈꯣꯏ ꯇꯥꯆꯣ꯫ ꯑꯁ ꯁꯅꯥꯍꯟꯕꯤ, ꯌꯥꯔꯤꯕ, ꯅꯪ ꯅꯨꯡꯇꯤꯒꯤ ꯍꯛꯆꯥꯡ ꯉꯝꯗꯦꯁꯦ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯒꯦ? ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯁꯨ ꯆꯥꯛꯇꯤ ꯅꯪꯒꯤ ꯆꯥꯛꯂꯨꯛꯇꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯄꯕꯨ ꯌꯥꯔꯅꯤ꯫ ꯆꯥꯛꯇꯨꯒꯤ ꯃꯔꯨꯝꯗ ꯂꯩꯈꯤꯕꯗ ꯑꯩ ꯎꯗꯦ ꯍꯥꯏꯕ? ꯅꯁꯥ ꯉꯝꯗꯕ ꯅꯪꯅ ꯆꯥꯔꯤꯕꯁꯤꯒ ꯍꯥꯏꯔꯨꯔꯗꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯄꯣꯊꯥꯔꯒ ꯂꯩꯔꯣ, ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯅꯦꯕ, ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯈꯪꯕꯤꯌꯣꯕ, ꯃꯣꯏ ꯇꯥꯆꯧ ꯈꯛꯇꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ, ꯅꯣꯏ ꯅꯃꯥꯁꯤꯗꯤ ꯄꯦꯜꯂꯦ, ꯈꯥꯖꯔꯦ꯫ ꯍꯩ ꯏꯃꯥ ꯇꯥꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯔꯣꯀꯣ, ꯑꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ, ꯂꯣꯏꯔꯒ ꯀꯥꯗ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔ? ꯀꯩꯅꯣ ꯍꯥꯏꯔꯣ? ꯀꯥꯗ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯛꯑꯣ, ꯑꯩ ꯍꯧꯒꯠ ꯍꯧꯗꯥꯗꯣ ꯀꯣꯛꯁꯦ ꯉꯥꯎꯒꯦ ꯇꯧꯋꯦꯕ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯃꯅ ꯄꯥꯔꯤꯕ ꯋꯥꯔꯤ ꯇꯞꯅ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯏꯃꯥꯒꯤꯗꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯈꯟꯊꯕ ꯉꯝꯂꯒ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯕꯗꯤ ꯏꯃꯥꯒꯤ ꯐꯤꯔꯦꯞꯁꯦ ꯍꯣꯡꯈꯤꯕꯁꯨ ꯌꯥꯏ꯫ ꯏꯃꯥ, ꯅꯆꯥꯗ ꯀꯔꯤ ꯋꯥꯅ ꯍꯥꯏꯕꯤꯒꯗꯣꯏꯁꯤꯕꯣ? ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯋꯥ ꯀꯌꯥ ꯉꯁꯤꯗꯤ ꯏꯃꯥꯅ ꯅꯆꯥꯗ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯏꯃꯥꯒ ꯀꯔꯝꯕ ꯐꯤꯔꯦꯞ? ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯆꯥ ꯑꯩꯉꯣꯟꯗ ꯊꯛꯄꯤꯌꯣ꯫ ꯏꯃꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯏꯅꯦꯝ ꯏꯀꯨꯅ ꯌꯥꯝ ꯎꯠꯄꯤꯈꯤ꯫ ꯑꯩꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯒ ꯉꯥꯡꯕ ꯆꯩꯕ ꯇꯧꯈꯤ꯫ ꯏꯃꯥꯗꯤ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯁꯗꯥꯔꯣꯜꯗꯣ ꯆꯠꯂꯛꯇꯦ꯫ ꯃꯧ ꯑꯣꯏꯔꯕꯗꯤ ꯁꯝꯂꯥꯡ ꯈꯣꯡꯒꯠꯇꯨꯅ ꯄꯨꯟꯁꯤꯟꯒꯅꯤ, ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ, ꯏꯅꯦꯝ ꯏꯀꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯆꯨꯝꯅ ꯇꯧꯒꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯗ ꯍꯥꯏꯐꯝ ꯊꯣꯛꯇꯦ, ꯏꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥꯒꯤꯁꯦ꯫ ꯏꯃꯥ, ꯅꯆꯥꯗ ꯋꯥꯐꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯁꯗꯥꯔꯣꯜꯁꯦ ꯏꯃꯥ ꯌꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯗꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯤꯟ ꯅꯠꯇꯦ꯫ ꯍꯣꯏ, ꯊꯣꯡꯒꯗꯕꯅꯤ, ꯅꯨꯄꯥ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝ ꯂꯩ, ꯃꯇꯝꯗꯨꯗ ꯊꯣꯡꯕꯗꯤ ꯏꯃꯥ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯃꯗꯨ ꯅꯠꯇꯦꯗꯣ꯫ ꯏꯃꯥ, ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯗꯤ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥ ꯆꯠꯂꯒꯦ ꯈꯜꯂꯦ꯫ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ, ꯏꯃꯥꯗꯤ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯔꯤꯒꯤ ꯏꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯪ ꯏꯃꯥꯕꯨ ꯈꯥꯝꯂꯒꯅꯨ, ꯏꯃꯥ
ꯅꯪꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ. ꯏꯃꯥ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ. ꯏꯃꯥ, ꯅꯆꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯅꯆꯥ ꯑꯣꯏꯔꯒꯦ. ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯂꯥꯜꯂꯦ. ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯜꯂꯨꯕ, ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯑꯆꯨꯝꯕꯅꯤ ꯈꯜꯂꯨꯕ, ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯂꯧꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯃꯥ, ꯅꯆꯥ ꯋꯥꯈꯜ ꯇꯥꯔꯦ. ꯑꯁꯨꯝꯅ ꯄꯥꯔꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯨꯕ ꯄꯥꯔꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯝꯃꯤ. ꯅꯣꯡꯃ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯂꯩꯃꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯝꯃꯤ. ꯃꯧ, ꯅꯪ ꯌꯥꯝ ꯍꯦꯃꯜꯂꯤꯀꯣ. ꯍꯥꯏ, ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯁꯗꯥꯔꯜ ꯆꯠꯂꯨꯅꯦꯍꯦ. ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯇꯜꯂꯤꯗꯨꯕꯣ? ꯍꯥ, ꯑꯩꯗꯤꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯌꯥꯝ ꯏꯀꯥꯏꯔꯕꯅꯤ. ꯅꯍꯥꯛ ꯊꯛꯇꯅꯦ ꯑꯩꯁꯦ ꯃꯤꯃꯥꯡ ꯊꯣꯛꯂꯕꯅꯤ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯁꯤꯅꯤꯅꯦ. ꯍꯣ, ꯑꯗꯨꯗꯤꯅꯦ ꯉꯝꯖꯗ꯭ꯔꯦ. ꯌꯥꯝ ꯁꯦꯡꯕꯤ, ꯊꯕꯛ ꯌꯥꯝꯅ ꯇꯧꯅꯤꯡꯕꯤ ꯏꯃꯥ ꯑꯣꯏꯅꯅꯦ ꯇꯧꯕꯤꯔꯣ. ꯅꯃꯧꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕꯅꯤꯅ ꯉꯝꯖꯗ꯭ꯔꯦ. ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯄꯥꯔꯤ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯨꯝꯕꯅ ꯏꯃꯥꯗ ꯅꯆꯤꯟ ꯈꯨꯝꯕ, ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯡꯅ? ꯍꯥ, ꯉꯍꯥꯟ ꯃꯈꯩ ꯑꯩꯅ ꯀꯩꯗꯧꯔꯨꯕꯅꯣ ꯈꯜꯂꯒ ꯁꯨꯝ ꯂꯩꯕꯁꯤꯗ, ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝ ꯍꯦꯜꯂꯛꯀꯗꯣꯔꯦ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯀꯥꯏꯕ ꯌꯥꯎꯒꯦ? ꯍꯥ, ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯈꯨꯠꯇꯨꯅ ꯆꯥ ꯂꯣꯜꯂꯒ ꯏꯃꯥꯁꯤꯗ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯄꯤꯊꯛꯈ꯭ꯔꯕꯣ? ꯅꯣꯡꯃꯇ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯒ ꯏꯃꯥ, ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯊꯣꯛꯄꯤꯔꯣ ꯍꯥꯏꯈ꯭ꯔꯕꯣ? ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯒ ꯇꯨꯝꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯛꯆꯥꯡ ꯌꯥꯝꯅ ꯉꯝꯗꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯐꯩ ꯑꯗꯨꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯅ ꯁꯝꯕꯜ ꯊꯤꯡꯅꯕ ꯊꯝꯕ ꯆꯩ ꯑꯗꯨ ꯂꯧꯈꯠꯂꯒ ꯁꯅꯥꯍꯟꯕꯤꯗ ꯐꯨꯗꯔꯛꯂꯝꯃꯤ. ꯁꯅꯥꯍꯟꯕꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯏꯃꯥ, ꯅꯃꯧ ꯑꯝꯇ ꯀꯟꯕꯤꯌꯨ. ꯅꯃꯧꯁꯦ ꯁꯤꯕ ꯇꯥꯔꯤ ꯃꯤ. ꯅꯆꯥ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ. ꯃꯣꯏ ꯇꯥꯁꯣ, ꯑꯩ ꯁꯤꯅꯤ ꯃꯤ. ꯑꯌꯣ, ꯏꯃꯥ, ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯤ ꯅꯪꯕꯣ. ꯍꯥꯏ, ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ. ꯅꯪ ꯊꯣꯔꯛꯑꯣ, ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ. ꯅꯪ ꯌꯥꯝꯅ ꯅꯥꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯅꯥꯔꯣ. ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯟꯕꯤꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯊꯥꯖꯤꯜꯂꯝꯃꯤ. ꯁꯥꯎꯔꯒ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ ꯄꯥꯔꯤ ꯉꯁꯤ ꯁꯅꯥꯍꯟꯕꯤꯅ ꯃꯃꯥꯗ ꯃꯆꯤꯟ ꯈꯨꯝꯂꯛꯄꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯐꯥꯊꯕ ꯉꯝꯗꯅ ꯁꯅꯥꯍꯟꯕꯤ ꯊꯤꯅ ꯐꯨꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯃꯅ ꯃꯆꯥꯕꯨ ꯈꯝꯗꯣꯔꯛꯂꯝꯃꯤ. ꯍꯥꯏ, ꯄꯥꯔꯤ, ꯃꯗꯨ ꯍꯛꯃꯜꯂꯤꯀꯣ. ꯍꯥꯏ, ꯅꯨꯄꯤ ꯋꯥꯔꯛꯄꯕꯨ ꯑꯗꯨꯝꯅ ꯋꯥꯔꯛꯄ꯭ꯔꯅꯦꯍꯦ? ꯌꯥꯔꯦ, ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯕꯁꯤꯗꯅꯦ ꯌꯥꯔꯦ ꯇꯣꯛꯑꯣꯅꯦꯍꯦ. ꯏꯃꯥ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ. ꯅꯃꯧ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯏꯃꯥ. ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯟꯕꯤ ꯂꯩꯃꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ. ꯌꯥꯔꯦꯁꯦ, ꯍꯧꯒꯠꯂꯣ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯤ. ꯏꯃꯥ, ꯅꯃꯧ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥꯒꯤ ꯑꯃꯗꯤ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯁꯦꯕꯥ ꯑꯩ ꯇꯁꯦꯡꯅ ꯇꯧꯖꯔꯒꯦ. ꯏꯃꯥ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ. ꯍꯥꯏ, ꯅꯪ ꯏꯃꯥꯅ ꯌꯥꯗꯕ, ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯇꯧꯔꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯃꯣꯏ ꯇꯥꯆꯧ, ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛꯅ ꯇꯧꯔꯔꯣꯏꯌꯦ. ꯏꯃꯥ, ꯅꯃꯧ ꯂꯥꯟꯖꯔꯦ. ꯌꯥꯔꯦ, ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯁꯦ. ꯏꯃꯧꯗ ꯀꯞꯄ ꯇꯣꯛꯑꯣ. ꯆꯠꯂꯣ, ꯏꯃꯨꯡꯗ ꯆꯪꯉꯣ. ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯑꯇꯟꯕꯤ ꯁꯅꯥꯍꯟꯕꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯧ ꯑꯃꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ. ꯂꯩꯃꯒꯤ ꯏꯃꯨꯡ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ.